Manipur da laaga Kuki da drone bulletproof jacket yelamba Christian missionaries ki pastor Dan Stephen Courtney Nepal Immigration Authority na lona yadaba thabak torambagi fare haire. Rongmai area da makhl amatagi hingsagi thodok sing thokanbiganu Manipur Assam amasung Nagaland yauna rongmai singna khundari ba mafam singda NSCNIM amasung ZUF yauna Naga Revolutionary Group amatana hingsagi oiba thong sing chatabiganu haina rongmai miyam ki mehut chillaga rongmai Naga People's Organization na appeal tawrakli organization asigi president Sangam lungkang may nathadurak pa cherol amada hyriba tha asigi kunmapanda atawba haipawzadunangi marfutara marisuba martyr dam pangthokna ikai khumnaba unnabagi damakta hojik asi jelearong miya maru oina jeme liangmai rongmai amasung inpuisingna yamna kana tharang tawriba matamne maramaduna NSCNIM amasung ZUF na chingba revolutionary group singna numit asida athawba haipawzadunangi mafamda ikai khumnaba unnabagi tharang tawri haibasu khangle adumakpu ngarang Tamelong district ke manung chanba taudai jangda nakal anigi marakta khuthongnabagi thodok adu yamna laibak thibani haire Himachalgi chauga mari lenena thodok singda miyoi chahunga tara sikhr Himachal Pradesh tai chauga mari lenena thodok singda miyoi chahunga tara sire haina State Disaster Management Authority na phudokre leikhidraba miyoi singa dugi manungda miyoi chamaga yangkhai nipan de landslide cloudburst iraknaba amasung maina singbadagi sikibani ka hena kanba moongda nong churakhibaga loinana June 10 dagina August 13 fawbada miyoi chahunga humpu mapan aso apan nangkibaga loinana hojik fawbada miyoi Kunthanipan thiba khangdana leire nong kana churakpadagi miyoi khangatana yumda yokpa sanga singda asoba saitheng kya pire sahi asigi oina yumda yokpa sa lising motani panyangkhaini thoi amadi nganu yen lising kunmanga ka chartret hena sikre haire pumnama asigi mathakta water supply power line amadi lambi thongna singba lupa lakh ani ga lising nimpu mari romgi oigadaba public infrastructure amanga ta thokle khwaidigi phibam thina soklaba Mandi district miyoi yangkhai mathoi sikhibaga lonina yum farm amadi atai infrastructure kamarum amangata thoki haire Manipur da athubada miyamgi lengak amadi laklagani matamdi haiba ngamde speaker Manipur da athuba matamda miyamgi lengak amadi soidana laklagani adubu karamba matamda lakadagi haibadudi haiba ngamde haina Assembly speaker TS Saitabadana ngarang Imphal East ke Begavati lekai da leiba mahakki mayumda Indo Myanmar Sport Association chingja mayum nam lekai gi player singda track suit jenthokpagi thoramga mari lena na phungdokre mahakna makhatana haikibada Manipur da popular government ama thamba haibase miyamgi apamani aduga politics tawriba aikhoigi su apamani adubu karamba matamda semgadagi haibadudi aikhoigi khutta leiba natabanina haiba ngamde irang asina maram moiraga lanjinaraktuna tongan ba relief camp ta leidiba IDP sing makhoigi hanigi mayum singda hanjinnaba lengakna soidana silakani national highway sing athubada free movement lehelagani haibagi thajaba leire hiramasigi matangda Bharat Sarkar amasung mari leinaba stakeholder singa yamna kana wari sanaduna honari haike National Highway Sing Free Movement Yahandana Thamliba se Kuki Singhi Separate Administration tuminna pikhrabara singnare Rupachandra Kangluki irang na maram oiraga hojik phawba chathok chasin tawba yadana leirakhiba National Highway Sing the Center gi maikaidagi free movement yahalagani haina phongdokhraga ngasi phawba karimata tawba ngamdana leiriba se Kuki Singhi Separate Administration Department pikhrabara haibagi chingnaba leire haina UPF ki President Nongthobam Rupachandrana ngarang konung mamangda leiba lamyanba sanglenda pangthokkiba UPF ki 23 suba mapok kumon thoranga mari lena na phongdokre mahakna makhatana haikibada UPF na hek sapunglakpadagi ngasi fawba tongan ba singgi lamsinga zatuna idea of Manipur gi wakalonda yelhomi sing nungsi chanan leiminaba honaduna leiringegi marak asida lona yadaba mapandagi changlakpa mitop singna Manipur thugaina ba honarakpa amasung aranba yumpham yaudaba report ama PUCL funglakpa se UPF na akan mongda condemn tawi UPF na pamjabadi hauji tongan ba relief camp sing da leiriba IDP sing asi athubada mayum da hanjin hanbani Manipur na India da pulubagi phangpham thokpa hak sing chap chana phanghanduna idea of Manipur gi wakhalonda khundaminari ba yelhomi kanglo phurup sing nungsi chanan leiminaba se UPF ke apamani haike panba yabade ngarangi thoramadu da NIPCO gi vice president Birendra Singakam Mapi Council के President KC Romeo, UCM के President YK Dhiren, AMPFA के President K Thoiba, Kada के President S Priyo Kumarna, Presidium Member oina sarugya ke loinana
Retired Head of Department Political Science Department Imphal College ke Sitaljitna Resource Person oina saruk yaki ngarangi thauram aduda iraipak iramdamagidamukta thawaina pontha pikhraba athaubasingi mafamda minute ani tumina leptuda ikai khumnaki hairi Sakti leba angam athau kayana IMC gi machine kya waraga sel pibidabadage income laktabadage IMC gi karmachari singda talab piba ngamdana laire Imphal Municipality Corporation oina lairiba lamtu si sengnaba iram nala sengge amot akai ising tingthoknaba lairiba machine sing sakti leiba miyoi kyana waraga makhoi yoiba thabakta sizinaraga awai manchempham amata IMC da pibidana laire hairi IMC dagi phangba pau amagi matung inade IMC na konba mafamsingda punjinduna leiba iram nalasing phataba ising tingthoknaba lairiba desetting machine ase sakti leiba masak maming phongdokningdaba miyoi kyana waraga makhoi gi oiba thabakta sizinaraga awaiman sukpi pibidre desetting machine ase amuk waiba matamda awaiman lupa lising taranipani niyamgi matungina IMC gi mari leinaba official singdagi TR kaklaga waigadabani loinana machine ase waibagi pifam thokpa senpham adu hana piraga sizinabagi mahuta sakti leibani haiduna machine ase IMC gi puduna sizinaraga loiraba matungda pifam thokpa awaiman senpham ase pibidabani haire Pau asina makatana haikibada IMC gi oina lairiba ising tanker letin gi amot akai sing singthoknaba lairiba machine sing asisu mathakta pankhriba sakti leiraba kangbu asina IMC dagi puduna masa masa gi oiba thabakta sizinaraga awaiman pibidabagi thabaksu adumak chathaduna leire masida natana IMC na Imphal manung amade akoiba mafam sing sit sengbagi thabakta sizinariba tipper gari JCB na singba angam athau sakti leiba singna IMC dagi lauraga makhoi gi oiba thabakta numit nini humni sizinaruraga yadre haiduna amuk purakpadagi semnanaba paisa leitabadagi yamna chauna awaba kaya mayoknaduna leire haire maduna IMC da karakadaba income sing adu laktabadagi IMC gi oina leidiba karmachari singi thagi talab piba ngamdre maram maduna hauzik phawbada IMC gi regular master role contract employee singi thatara mathoirong gi talab piba ngamdana hauzik phawba leiri haire asumna IMC da oina sit sengbagi thabakta sizinariba machine sing ase angam athau kayana waraga masa masagi oiba mafamda mayumda sizinaraga awaiman pibidaba asina hauzik IMC na koliba Imphal manung amade atopa mafam singda sit sengbagi thabakta sizinariba gari sing amani machine singi thau fawba leiba ngamdabadagi fibamda leire maduna sakti leiba angam athau kayana IMC gi oina leiriba machine sing sizinaraga awaiman pidaba haibasi amuk hana tawbiganu Pithoktana leiriba machine awaiman sing athuba matamda pithokpiyo haire